แม่มาคุยเซการ์ทาวดาบบุเลยใกล้จะเลยบ้าเลยเรียนจูเวลเลอร์สลักเชอรี่แม่จะให้คุณดิ้งกี้โอยนะเลยเรียนจูเวลเลอร์สนะเลยเรียนจูเวลเลอร์สกี้คัสเตอร์สิ่งที่ต้องมาตั้งขั้นนั้นทำบีบ้าคุยกิฟต์เอาไว้ให้กันราลัคกี้วินเนอร์ให้กันราแม่ดาวยาบ้าคุยคัสเตอร์สิ่งขันละก็คุณโดนปลดปีบ้ากี่ทอรมสิ่งปังทบปะเนาะอะดูงั้นสิสู้สิ่งไม่ทรีสิ่งเลยนั่นนะมามั่งอีจะฮีดาคุยอันนี้เราสูบบุยนะปังทุกขี้บันดีกว่าฮันดักกิสินะอาหุ่มเราสูบบุยนะงานตอนนี้งั้นสิ่งสิ่งที่เลยเรียนจูเวลเลอร์สนะแม่ชนะยามไม่ยามแต่ว่าชนิงงั้มตั้งโอยสุเลปีบ้ามามั่งอีจะฮีกี้ในหัวจากกูว่าซีซันนั้นด้วยแต่กินะคุยเลเทสมาให้ดีมาคุยกี่ billing number มาเลยก็ case memo number อดมนักการยุ่งบ้าเลยยันจอยแล้วสิ customer อีบิตาดีcase memo number 137ตะกี้นะ case memo number 900เผาบกี้โอ้ยนะแม่คุยกี่พวกใจเลยบิกิบัสซิงคุยชนะเลยบิกิบัสซิงเล็บชันบิกิบัสซิงกี่ดำมักแต่ดีงั้นสิ่งที่ต้องมีเสียยามนั่นเลยว่าฟาโบบิวให้บัสเสียสิ่งไม่ใช่สิ่งไม่เคยทำใจกันดูกันนุ่งไอจะรีบดีแม่หุ่นไลน์บิวแม่นั่นสู้แชร์ตัวเรื่องให้นะคอมเมนต์อีบ้าเขาเรื่องกว่า first คุยกี่อาหารบ้าแชร์ตัววิดีโอบ้าคุยน่ะ99 numbers ขังกันจะบ้าตัวอะไรกี้คุยน่ะมาดาวยาบ้ามีมาขังกันจะระกมาดาวยาบะมิโอยามาขังกัจจาระก็สิ่งไม่ใช่สิ่งที่ follower มาขังกัจจาระก็เลยเรียนจูเลสกี้ไม่เคยได้กี่อักขระบะคุยสนากี่โอ้ยบะให้ตาเร่สนากี่โอ้ยบะคุยกี่ gift อามาปีนั้นบะงั้นสิ่งไลฟ์แชร์ตัววิดีโอคุยมักตะคุยตรงซาบะสิพิจารณาไม่ยามดาวยาบุยบิวสิ่งที่สู้คุยงั้นสิ่งนู้นมีดังดะลักกี้โรสิโอ๊ตนั่นบะคุยคนน่าจะรักแกเลยเรียนจูเลสต์ไม่ยามจังมินสิดูกะลูกหงบะกี้ปันทางกันไม่เลยนะกะดีอันนู้นบะ product สิ่งหลักเลยบะกี้จัลลิเชสิ่งลูกหงก็ต้องรีบไม่ยามมาดูกะสนาเล็บสันหนึ่งวิดีโอไปเล่าสิ่งนั้นกะดีไอเทมสิ่งเล่าไปยาริบะกี้ไล่ไปยาริบะกี้ให้ไปมาตั้งดูดะไม่ยามมาดูสู้อุจจาระแกดูแชร์ตัววิดีโอไม่ยามนะวิดีโอสิลอยบะกี้ยังบิโร่อะดูกะแชร์ตัวเรามาตุ้งดาดมนักการยุ่งมาแชร์ตัวรมดักดีคอมเมนต์เซกชันดับบุดีแชร์ตัวเลยหาแล้วก็อาศัยมาได้แชร์ตัวรมดักดีดูคุณดงสาวฟังไว้ตัวนี้ก็มามั่งได้ยาวเลยให้ดีวินเนอร์เสียโอ้ยมาตุ้งดาแชร์ตัวรมดับดักกี้ eligible โอ้ยดับให้ตาเลยดูนะอะดมมาตัววิดีโอสิอาหารมาได้แชร์ตัววิดีโอดับนี้แชร์ตัววิดีโอมาตุ้งดาคอมเมนต์เซกชันดาแชร์ตัวเลยให้นะหน่วยเป่าสิมาสู้ตั้มบิดกันดับนี้ให้บางอย่างเป่าเดียวสิมาสู้ไม่ยามฟังทำจะบอกเลยนะไม่ยามไลเดนจอยเลสกี้ไม่ยามมานุ่งดาจังมินาสิโกเกตเซ่สิดาดุมเลยไลเดนจอยเลสท่าแล้วก็ดุมเจ้านะดุมไม่ไล่บันดีกว่าเสกการ์ดทาวดาบบุเลยใกล้กี่ไม่ยามสิได้ชุ่มจัดแล้วกันนะกว่าไก่เที่ยวนี้ดูกะสิได้ชุ่มจัดแล้วกันนะไอ้คุยกระชัมปัดเลยกว่าอาจจะสุ่มเมโซครับเลยเลยสิขัดตั้งมาข้ารมได้ให้ดารากันนี้ไม่ยามเลยเรียนจอยแล้วเสมาทักตาดุมเจ้าในอีวันดีกว่าสิได้มาทักตาเลยเสเลยเรียนจอยแล้วเจ้าในเลยสิสินี้ไม่ยามงั้นสิกี่โอยนะไล่ว่าพอมาดูกันนะโอยด้วยนกขังเดะดูกะเลยเรียนจอยแล้วสกี้ขันนับว่าละคุยกี่สิได้จังบิรักปะ customer ดอดูการันบักกันนะไม่ปากกันด้วยนกให้ไปดูสู้ไม่ยามไล่มาสิคุณตรงชาวว่าคุยยังแล้วก็คุยอุจจาระแกดูยามเสียงนะไม่ยามกี่นุ่งไงแล้วว่าให้ตาเร่เสียงว่ายามตะเสียงบ้าคุยลักกี้วินเนอร์ดูสุขันกัจจาระให้ไปสินี่กว่าสิ่งไม่ฟรีสิ่งไม่เคยทำสิ่งนี้เสียไม่ยามจังมินสิเกตสิดาสมัยนั้นพุชเลยดูนะพุชไฮร์มันเนี่ยอิลลักเกย์มนุษย์จังเจอร์ไม่ยามเลยเรียนจอยเลสกี้เฮกจังบัดดุมไม่ยามมาสากีเลยเรียนจอยเลสกี้มนุษย์ดาคุยช้อปปิ้งเอ็กซ์เพรียนส์ให้กันเฮกจังบัดยามนุ่งไงบะให้ดีมาปานได้ยามล่างบะมนุษย์ดายามอิงจิกบะซีกลาสและขันกันแบบนี้ช้อปปิ้งเอ็กซ์เพรียนส์ยามนุ่งไงบะนี่กูเฮกจังมาตุ้งดาขันน่ะบะกดปะดูดาสิยามนุ่งไงบะให้ตาเร่อะดูเฮกจังปกี้มาจินตัวนี้ก็เลยจะริเซ่ดูกะจังเรามาตุ้งดาสมนักกันดาคาวน์เตอร์เลยเร่คาวน์เตอร์สิดาฮันดักคุยกี่ลูกหงปันทางกันไม่เลยนะดูกะจะฮีสุโลชเลกว่าจะฮีโลชเลกปัสสิดากันนากูมาคราดีอารังเล็บชันในมามั่งจะฮีเล็บชันหูบันนี้กันนะให้นะบกี้ให้ตาเร่อะดูกะสิดาเลยจอยเลสกี้คุยโมเดลสิ่งให้ตาเร่อัดน้าเลยเร่สิดากว่าสุสมิตาให้บะ sorry สุสมิตาสิไม่ยามหักนะคุยจิลลิบะดูกะซีริบะไม่ยามเจคุยเลยจอยเลสนะสาบีบะไอเต็มมาตันนี่กว่าสนามมาจับปิกทูตะกี้หัวกันนะสนามโจบะสาบะเจไม่ยามตานะให้บะตัวสิสุสมิตาเซนนะมันนี่พูดได้อีเวนต์อเมื่อกี้หลักปีรัมบดาคุยเลยจอยเลสในสปอนเซอร์ลอยตัวบนเนี่ยบะให้ดีไอเทมสิ่งเซลอยในสปอนเซอร์ตัวบนเนี่ยมานะจิตซีริบะได้ดีเบงเกิลสิ่งคุดบตะกี้หัวกันกว่าคุจีตะกี้หัวกันมานะซีริบะมานาดาจิลลิบะไม่ยามเซลอยในสปอนเซอร์ตัวบนเนี่ยให้ดีสปอนเซอร์ตัวบะให้ดีไวเฮนบดูนะฮะคิดว่าในไวเฮนบดูนี่กว่าแต่สุสมิตาสินะมันนี่พูดกี่จอยเลสสิดีซีบอกเด็ดมาสวยมากเลยนะคันละก็เลยจอยเลสกี่มานะสิดาจิลลิบะโคลิบะไม่ยามเซลอยนะมาคุยมุมไบได้ยูมันพูดกี่ไปว่าดีสุดยอดหน่วยฟังเลยก็ให้ดีไฟสิดาดูไม่ยามนะสู้เห็นนะปามนะเรานะบิริบะเลยจอยเลสนี่ดูกะสุสมิตาเซนนะสู้มหานามันนี่พูดได้วิจิตหลักปีรัมดูได้ยามปามกี่ว่าให้ตายสิกี่จอยเลรี่ดีไซน์สิ่งเสียให้ที่มันนี่พูดกี่จอยเลรี่สิ่งเสียยามปามไม่ให้บิรัมมีกว่าสมนักกันแต่สุดเลยเจกัมลาเลยเร่ดูกะไอ้กี่จะสมาเลยเร่กว่ามาคุยน่าจิลลิบะเซตลิบะน่าเซตปฏิให้ปฏิยาเร่ใส่ซีริบะให้ตายก็สิ่งแม่ยามเสียคุยเลยจอยเลสกี่ประเดิอักตัวอีกตัวนี้ก็สำคัญจังเกอดูกะสำคัญจังว่าสิดาคุยในงานสิหายใจกันด้วยเสียดาวยาบสิ่งดงานสิไลฟ์แชร์ตัววิดีโอไม่ยามสิกี้ give away ตัวหาไหนยามตั้งยังหันจังเกไลฟ์แชร์ตัววิดีโอไม่ยามสินะพังกันด้วยว่าไอเทมเสียสิกี้ไอเทมเสียโอ้ยกันด้วยนี่ก็สิกี้บ็อกสิกี้
ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝꯁꯦ ꯑꯣꯏꯒꯗꯣꯏꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕꯤꯁꯤꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯔꯦꯟ ꯖ꯭ꯋꯦꯂꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯈꯨꯗꯣꯜ ꯇꯝꯖꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯄꯥꯝꯅ ꯃꯌꯥꯝꯅ ꯔꯤꯁꯤꯞ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯥꯏꯇꯦꯝꯗꯨꯅꯤꯀꯣ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯏꯁꯣꯔꯗꯧꯅ ꯂꯥꯠꯂꯒ ꯊꯝꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯁꯅꯥ ꯁꯥꯕꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯌꯨꯝꯁꯦ ꯑꯗꯨꯝ ꯏꯁꯣꯔꯗꯧꯅ ꯂꯥꯠꯂꯒ ꯑꯗꯨꯝ ꯂꯥꯏ ꯗꯨꯛ ꯊꯥꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯕ ꯑꯥꯏꯇꯦꯝꯅꯤ ꯁꯤꯒꯤ ꯒꯣꯜꯒꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯌꯥꯝꯕ ꯁꯤꯁꯤꯕꯣ ꯃꯃꯤꯡꯁꯤꯕꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯛꯁꯃꯤꯒ ꯒꯅꯦꯁꯀꯅꯦ ꯂꯛꯁꯃꯤꯒ ꯒꯅꯦꯁꯀꯒꯤ ꯃꯥꯏ ꯃꯣꯗꯦꯜꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣꯕ ꯃꯃꯤꯡꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣꯕ ꯑꯗꯨꯅꯤꯗ ꯑꯩ ꯈꯪꯅꯤꯡꯉꯤꯁꯦ ꯒꯣꯜ ꯐ꯭ꯂꯦꯛꯅ ꯁꯥꯕ ꯒꯣꯜ ꯐ꯭ꯂꯦꯛꯅ ꯁꯥꯕ ꯒꯣꯜ ꯐ꯭ꯂꯦꯛꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯊꯝꯕꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯀꯥꯏꯊꯣꯛꯆꯔꯒ ꯃꯣꯏ ꯁꯅꯥ ꯁꯥꯕꯗ ꯍꯥꯞꯆꯒꯦꯁꯨ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯅꯤꯁꯦ ꯁꯤ ꯁꯅꯥ ꯉꯥꯛꯇꯅꯦ ꯑꯣ ꯁꯤꯒꯤꯁꯦ ꯑꯇꯩꯁꯤꯕꯨꯗꯤ ꯁꯅꯥ ꯅꯠꯇꯦꯀꯣ ꯗꯦꯀꯣꯔꯦꯁꯟ ꯍꯥꯞꯄꯩ ꯋꯥꯅꯤ ꯃꯅꯨꯡꯒꯤꯁꯤꯗꯤ ꯁꯅꯥ ꯉꯥꯛꯇꯅꯦꯕ ꯑꯣꯀꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯋꯤꯅꯔꯗꯨꯅ ꯂꯥꯏꯕꯛ ꯐꯕꯤ ꯋꯤꯅꯔ ꯑꯃꯗ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯂꯥꯏꯕꯛ ꯐꯕꯤ ꯋꯤꯅꯔ ꯑꯃꯗ ꯌꯥꯝꯕ ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯦ ꯄꯤꯕꯤꯈꯤꯗꯅ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯇꯣ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯃ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯗꯤ ꯂꯥꯏꯒ ꯑꯣꯏꯕꯅꯤꯅꯀꯣ ꯃꯣꯏꯅ ꯌꯥꯝ ꯍꯔꯥꯎꯅ ꯀꯩꯅꯣ ꯇꯧꯔꯒ ꯀꯥꯏꯁꯨ ꯀꯥꯏꯊꯣꯛꯅꯤꯡꯉꯔꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝꯒꯗꯣꯏꯅꯤ ꯁꯤꯗꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯒꯁꯨ ꯌꯣꯟꯕꯗ ꯁꯤꯠꯀꯗꯕ ꯄꯣꯠꯅꯦ ꯍꯥꯏꯕ ꯁꯅꯥꯅꯤ나 ꯃꯥꯅꯦ ꯑꯗꯣ ꯁꯅꯥ ꯍꯥꯏꯁꯤ ꯂꯦꯞꯁꯜꯂ ꯃꯇꯨꯡꯗ ꯀꯅꯥꯝꯇꯗꯤ ꯌꯣꯟꯅꯤꯡꯕ ꯑꯝꯇ ꯅꯠꯇꯦ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯔꯦꯟ ꯖ꯭ꯋꯦꯂꯔꯁꯅ ꯁꯤꯟꯕꯤꯕ ꯑꯩꯈꯣꯏ ꯂꯛꯀꯤ ꯋꯤꯅꯔꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯁꯇꯃꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯟꯒꯠꯂꯒ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯂꯩꯔꯦꯟ ꯖ꯭ꯋꯦꯂꯔꯁꯅ ꯂꯦꯞꯇꯅ ꯂꯛꯀꯤ ꯗ꯭ꯔꯣ ꯁꯨꯝ ꯄꯥꯡꯊꯣꯛꯄꯤꯔꯛꯄ ꯍꯟꯗꯛꯀꯤꯁꯦ ꯑꯍꯨꯝꯂꯛ ꯁꯨꯕꯅꯤꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤꯅꯣ ꯌꯥꯝ ꯃꯁꯤ ꯄꯥꯡꯊꯣꯛꯄꯤꯔꯤꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯀꯁꯇꯃꯔꯁꯤꯡꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯀꯁꯇꯃꯔꯁꯤꯡꯁꯤ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯁꯨ ꯑꯗꯨꯝ ꯃꯥꯜꯂꯤꯀꯣ ꯃꯥꯅꯦ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯁꯇꯃꯔꯗꯁꯨ ꯍꯣꯏ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯅꯤ ꯌꯥꯝ ꯑꯣꯄꯟ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯍꯣꯏ ꯇꯨ ꯕꯤ ꯑꯣꯅꯦꯁ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔꯁꯨ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯑꯗꯨꯒ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔꯗꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯡ ꯈꯔ ꯐꯪꯅꯕꯒꯤ ꯀꯩꯅꯣꯗꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕ ꯖꯨꯔꯤ ꯇꯤꯝ ꯈꯟꯅꯔꯒ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯄꯤꯁꯤ ꯈꯣꯠꯁꯤ ꯍꯥꯏꯗꯤ ꯀꯁꯇꯃꯔꯗꯁꯨ ꯍꯔꯥꯎꯖꯅꯕ ꯈꯣꯠꯅꯕꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯇꯧꯖꯈꯤꯕ ꯄꯣꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯒꯤꯐ ꯑꯋꯦꯒꯤꯁꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕꯅꯤꯀꯣ ꯑꯍꯨꯝꯂꯛ ꯁꯨꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯇꯔꯤ ꯇꯧꯗꯣꯏꯁꯦ ꯃꯤꯁꯦ ꯀꯌꯥꯃꯨꯛꯀ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯒꯗꯣꯏꯅꯣ ꯍꯟꯗꯛꯀꯤꯁꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯂꯤꯁꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯆꯥꯎꯔꯥꯛꯄ ꯌꯦꯡꯍꯟꯕ ꯌꯥꯕ ꯍꯥꯏꯗꯤ ꯀꯁꯇꯃꯔ ꯉꯥꯛꯇ ꯑꯣꯏꯒꯗꯣꯏꯅꯦꯕ ꯀꯁꯇꯃꯔ ꯉꯥꯛꯇꯅꯦ ꯑꯦꯅꯤ ꯃꯥꯅ ꯁꯤꯗꯒꯤ ꯆꯅꯤꯡꯒꯤ ꯂꯩꯒꯦꯔꯥ ꯁꯟꯊꯥꯏꯒꯤ ꯂꯩꯒꯦꯔꯥ ꯑꯃꯒꯤ ꯂꯩꯒꯦꯔꯥ ꯂꯩꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯖꯒꯗꯧꯕ ꯄ꯭ꯔꯥꯏꯁꯅ ꯁꯤ ꯂꯩꯔꯦ ꯑꯣ ꯉꯁꯥꯏꯒꯤ ꯂꯛꯀꯤ ꯋꯤꯅꯔꯗꯣ ꯀꯁꯇꯃꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯛꯀꯤ ꯋꯤꯅꯔꯁꯤꯗ ꯂꯛꯀꯤ ꯋꯤꯅꯔꯒꯤ ꯒꯣꯜꯗꯟ ꯆꯦꯟ ꯑꯃ ꯄꯤꯕ ꯁꯤꯅ ꯉꯁꯥꯏꯒꯤ ꯁꯤꯌꯔ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯕꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐ ꯁꯤꯌꯔ ꯇꯧꯕꯤꯕꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯥꯁ 99ꯒꯤ ꯐꯥꯁ 99 ꯍꯣꯏꯅꯦ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯁꯤꯒꯨꯝꯕ ꯈꯔ ꯄꯤꯗ꯭ꯔꯒꯗꯤ ꯂꯥꯏꯐ ꯊꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯒ ꯃꯌꯥꯝꯁꯦ ꯗꯥꯎ ꯌꯦꯡꯗꯣꯏꯅꯦꯕ ꯁꯤ ꯇꯁꯦꯡꯅ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯁꯤ ꯂꯨꯄꯥ 5 ꯑꯃ 10 ꯑꯃ ꯇꯤꯡꯕꯗꯤ ꯅꯠꯇꯦꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤ ꯇꯥꯔꯗꯤ ꯁꯤꯌꯔ ꯇꯧꯔ ꯃꯇꯨꯡꯗ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯗꯪ ꯏꯕꯤꯔꯝꯕ ꯃꯇꯝꯗ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯌꯥꯔꯕꯅꯦꯕ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯗꯥꯎ ꯌꯥ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯗꯣꯝꯗꯒ ꯃꯪꯒ ꯅꯨꯡꯉꯥꯏꯔꯝꯕ ꯃꯪꯗꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯔꯪ ꯑꯔꯥꯛꯀ ꯂꯪꯇꯤꯛ ꯂꯪꯅ ꯎꯔꯝꯕꯀꯣ ꯏꯀꯪ ꯈꯪꯍꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯀꯗꯣꯏꯅꯦ ꯍꯣꯏ ꯑꯗꯣ ꯈꯪꯍꯧꯗꯅ ꯈꯨꯗꯤ ꯊꯤꯕ ꯀꯥꯏ ꯍꯥꯏꯅꯗꯣꯏꯅꯤꯀꯣ ꯁꯦ ꯑꯗꯨꯅ ꯂꯛꯀꯤ ꯋꯤꯅꯔ ꯑꯣꯏꯒꯗꯧꯔꯤꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯁꯤꯟꯅꯕ ꯌꯥꯔꯕ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯁꯤꯕꯗꯗꯤ ꯑꯗꯨꯝ ꯄꯛꯀꯅꯤ ꯍꯥꯏ ꯅꯨꯄꯥꯅ ꯁꯤꯕꯗꯤ ꯈꯤꯇꯪ ꯂꯥꯏꯠꯇꯤ ꯑꯣꯏꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯅꯨꯄꯥꯅ ꯐꯥꯎꯔꯁꯨ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯣꯏꯒꯦꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯊꯨꯒꯥꯏꯒꯦꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯗꯣꯝꯒ ꯅꯛꯅꯕ ꯃꯤ ꯑꯃꯗ ꯒꯤꯐ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯒꯗꯕ ꯃꯌꯥꯝ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯁꯤꯟꯅꯕ ꯌꯥꯔꯕ ꯒꯣꯜꯗꯟ ꯆꯦꯟꯅꯤꯀꯣ ꯁꯤꯗ ꯂꯩꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝ ꯁꯤꯗ ꯁꯤꯔꯒ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯅꯤ ꯃꯌꯥꯝꯀꯣ ꯂꯛꯀꯤ ꯋꯤꯅꯔꯗꯨꯅ ꯐꯪꯒꯗꯣꯏꯅꯤꯀꯣ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯂꯩꯔꯦꯟ ꯖ꯭ꯋꯦꯂꯔꯒꯤ ꯀꯁꯇꯃꯔꯅ ꯑꯣꯏꯒꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯁꯤꯗꯤ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯕꯒꯩꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯀꯁꯇꯃꯔꯁꯤꯡ ꯆꯅꯤꯡ ꯑꯃꯈꯛ ꯂꯦꯞꯈꯤꯕꯁꯨ ꯌꯥꯝ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯀꯩꯔꯥꯛꯀ ꯂꯩꯕ ꯃꯌꯥꯝ ꯂꯥꯛꯈꯤꯗꯅ ꯁꯦꯟ ꯌꯥꯝ ꯌꯥꯝꯕ ꯌꯥꯝ ꯄꯨꯂꯞ ꯌꯥꯎꯗꯣꯏꯅꯦ ꯃꯣꯏꯁꯨ ꯂꯣꯏ ꯌꯥꯎꯋꯦꯕꯀꯣ ꯌꯥꯎꯋꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯨꯒꯤꯗꯨꯅ ꯑꯩꯈꯣꯏ ꯆꯅꯤꯡ ꯂꯧꯈꯤꯕ ꯌꯥꯝꯗꯕ ꯀꯁꯇꯃꯔ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯆꯪꯕꯤꯔꯝꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯆꯪꯉꯣ ꯑꯗꯨꯝ ꯆꯪꯍꯜꯂꯣ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯌꯥꯝꯃꯤꯀꯣ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯆꯪꯉꯛꯄꯅꯤꯅ ꯑꯣꯐꯔ ꯑꯈꯟꯅꯕ ꯂꯩꯗꯣꯏꯅꯦ ꯂꯩꯕꯤꯔꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯌꯥꯝ ꯌꯥꯝꯃꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯤꯌꯔ ꯇꯧꯔꯦꯅ ꯍꯥꯏꯕꯤꯔꯛꯂꯤꯕꯁꯤꯡꯁꯦ ꯂꯥꯏꯕꯛ ꯐꯕ ꯄꯨꯝꯅꯃꯛ ꯑꯣꯏꯕꯤꯌꯨ ꯍꯣꯔꯦꯟ ꯐꯥꯎꯒꯤ ꯑꯣꯏꯅꯀꯣ ꯂꯤꯁꯇ ꯂꯩꯔꯤꯁꯦ ꯌꯥꯝꯕ ꯀꯌꯥꯗꯩ ꯍꯧꯕꯅꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯂꯤꯁꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯗꯤ ꯅꯝꯕꯔ ꯀꯩꯀꯩ ꯌꯥꯎꯔ ꯂꯧꯈꯠꯆꯕꯅꯦ ꯑꯗꯣ ꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯔꯣꯏꯒꯦ ꯎꯠꯆꯔꯔꯣꯏꯒꯦ ꯍꯣꯏ ꯑꯗꯨꯒ ꯂꯤꯁꯁꯦ ꯁꯦꯔꯤꯌꯜ ꯅꯝꯕꯔ 1 ꯂꯩꯔꯦꯀꯣ ꯁꯤꯗ ꯁꯦꯔꯤꯌꯜ ꯅꯝꯕꯔ 1ꯗ ꯀꯦꯁ ꯃꯦꯃꯣ ꯅꯝꯕꯔ 137 ꯂꯩꯔꯦ ꯇꯦꯟꯁꯨꯕꯝ ꯔꯟꯖꯅꯥ ꯑꯗ ꯐꯥꯁ ꯑꯦꯝ ꯑꯥꯔ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯤ ꯃꯃꯤꯡꯁꯤꯡꯁꯦ ꯕꯤꯅꯇꯥ ꯕꯕꯤꯇꯥ
Medina ꯁꯣꯝ ꯅꯥꯀꯟꯁꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔꯅꯦꯕ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯅꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯅꯝꯕꯔꯁꯤꯗꯤ ꯎꯠꯂꯒꯨꯝꯁꯦ ꯄ꯭ꯔꯥꯏꯚꯦꯁꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯏ ꯅꯪ ꯂꯥꯞꯊꯣꯛꯆꯒꯦ ꯃꯊꯪꯒꯤ ꯑꯩꯈꯣꯏ ꯂꯥꯁꯀꯤ ꯆꯦꯅꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯆꯥꯎꯔꯛꯄ ꯑꯃ ꯎꯠꯄꯤꯌꯨꯅꯦ ꯄꯔꯦꯡ ꯄꯔꯦꯡ ꯎꯠꯄꯤꯌꯣ ꯄꯦꯖꯁꯦ ꯁꯤ 1 ꯂꯩꯔꯦ 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24 25 26 27 28 29 ꯂꯥꯁꯀꯤꯗꯣ ꯑꯝꯇꯪ ꯎꯠꯁꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯍꯥꯏꯠ ꯇꯧꯕꯤꯔꯣ ꯊꯦꯛꯆꯜꯂꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯠ ꯇꯧꯕꯤꯔꯣ ꯂꯥꯁꯀꯤꯁꯦ ꯂꯥꯁꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤꯗꯣ ꯑꯣꯀꯦ ꯂꯥꯁꯀꯤꯁꯦ ꯀꯦꯁ ꯃꯦꯃꯣ ꯅꯝꯕꯔ 900 ꯑꯩ ꯆꯞꯇꯪ ꯆꯪꯁꯜꯂꯛꯀꯦ ꯇꯧꯕꯅꯦ ꯑꯣꯀꯦ ꯌꯥꯔꯦ ꯀꯦꯁ ꯃꯦꯃꯣ ꯅꯝꯕꯔ 900 ꯅꯦ ꯀꯦꯁ ꯃꯦꯃꯣ ꯅꯝꯕꯔ 900 ꯁꯤ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯁꯤ ꯑꯩ ꯁꯨꯟꯗꯔꯤ ꯍꯥꯏ ꯃꯥꯁꯦ ꯀꯁꯇꯃꯔ ꯑꯅꯤ ꯆꯪꯉꯛꯄ ꯑꯣꯏꯗꯣꯏꯔꯥ ꯌꯥꯔꯦ ꯀꯁꯇꯃꯔ ꯑꯃꯅ ꯄꯣꯠ ꯑꯅꯤ ꯂꯩꯕ ꯑꯗ ꯄꯣꯠ ꯑꯅꯤ ꯂꯩꯕꯒꯤ ꯑꯅꯤ ꯄꯤꯕꯤꯕ ꯔꯤꯁꯤꯠ ꯑꯅꯤ ꯄꯤꯔꯕꯅꯤꯅ ꯔꯤꯁꯤꯠ ꯆꯟꯕꯅꯤꯅ ꯔꯤꯁꯤꯠꯇ ꯇꯤꯄꯤꯀꯦꯜ ꯑꯣꯏꯕ ꯔꯤꯁꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯝꯇꯪ ꯃꯌꯥꯝꯗ ꯎꯠꯄꯤꯌꯨꯅꯦ ꯃꯆꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯌꯦꯡ ꯋꯤꯅꯔ ꯑꯣꯏꯔꯛꯑꯒꯗꯤ ꯔꯤꯁꯤꯠꯇꯣ ꯎꯠꯇ꯭ꯔꯒꯗꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯔꯣꯏꯕ ꯑꯁ ꯑꯗꯨꯗꯤ ꯑꯣ ꯍꯟꯗꯛꯀꯤꯁꯤꯅ ꯌꯦꯂꯣ ꯀꯂꯔ ꯑꯣꯀꯦ ꯑꯣꯀꯦ ꯁꯤꯒꯤ ꯌꯦꯂꯣ ꯀꯂꯔ ꯃꯌꯥꯝ ꯁꯤꯒꯤ ꯔꯤꯁꯤꯠꯁꯦ ꯑꯣꯏꯒꯗꯕꯅꯤꯀꯣ ꯁꯤꯒ ꯔꯦꯗ ꯀꯂꯔꯒ ꯌꯦꯂꯣ ꯀꯂꯔꯒ ꯑꯣꯏꯕ ꯑꯗꯣ ꯑꯗꯣꯝꯅ ꯂꯛꯀꯤ ꯋꯤꯅꯔ ꯑꯣꯏꯔꯦꯅ ꯈꯜꯂꯣꯅꯦ ꯔꯤꯁꯤꯠꯁꯦ ꯃꯥꯡꯍꯟꯈ꯭ꯔꯦꯅ ꯈꯜꯂꯣ ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯡꯍꯟꯅꯗꯕꯅꯤꯅ ꯁꯅꯥꯒꯤꯗꯤ ꯑꯗꯨꯝ ꯆꯦꯠꯅ ꯊꯝꯅꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯅꯤ ꯃꯥꯒꯤ ꯔꯦꯀꯣꯔꯗ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯃꯃꯤꯡ ꯀꯩꯀꯩ ꯆꯥꯟꯅꯕ ꯄ꯭ꯔꯨꯐ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯔꯦꯕ ꯔꯦꯀꯣꯔꯗꯇ ꯀꯥꯔꯕꯣꯟꯗꯕꯨ ꯆꯨꯝꯅ ꯂꯩꯔꯝ ꯇꯥꯔꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯂꯣꯏꯅꯃꯛ ꯌꯥꯏꯑꯕ ꯑꯁꯦꯡꯕꯕꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯕꯤꯕꯅꯤ ꯔꯦꯀꯣꯔꯗꯁꯦ 3-4 ꯊꯣꯛꯅ ꯂꯧꯋꯦꯕ ꯁꯤ ꯚꯣꯏꯁꯇꯁꯨ ꯂꯧꯋꯦ ꯀꯦꯁ ꯃꯦꯃꯣꯗꯁꯨ ꯇꯥꯖꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯕꯨꯛꯇꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯣꯏ ꯐꯥꯒꯤ ꯅꯠꯇꯦ ꯀꯩꯅꯣ ꯁꯤꯒꯤ ꯒꯣꯜꯗꯟ ꯆꯦꯟꯁꯤꯃ ꯐꯪꯒꯗꯣꯏꯅꯤꯀꯣ ꯂꯦꯝꯅ ꯐꯪꯒꯗꯣꯏꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯌꯥꯝ ꯀꯅꯥꯝꯇꯗ ꯂꯦꯝꯅ ꯄꯤꯅꯗ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯦꯞ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯆꯔꯛꯂꯤꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯌꯥꯝꯕ ꯕꯤꯖꯨ ꯍꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯂꯩꯔꯦꯟ ꯖꯨꯋꯦꯂꯔꯁ ꯀꯥꯏꯅ ꯍꯥꯡꯗꯣꯛꯄꯤꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯖꯨꯋꯦꯂꯔꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯦꯠ ꯑꯦꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯀ ꯄꯤꯕꯤꯗꯅ ꯐꯖꯕ ꯗꯤꯖꯥꯏꯟ ꯀꯌꯥ ꯑꯃ ꯒ꯭ꯂꯣꯕꯦꯜ ꯂꯦꯚꯦꯜꯗꯅꯤ ꯑꯩꯈꯣꯏ ꯁꯨꯁꯃꯤꯇꯥ ꯁꯦꯟꯅꯒ ꯏꯆꯦ ꯁꯨꯁꯃꯤꯇꯥ ꯁꯦꯟꯅꯒ ꯂꯧꯈꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯀꯩ ꯍꯥꯏꯔꯝꯃꯦꯕ ꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯁꯅꯥ ꯂꯣꯏ ꯂꯧꯈꯤꯕ ꯃꯤꯀꯨꯞꯇ ꯃꯥꯅ ꯌꯥꯝꯅ ꯍꯥꯏꯔꯝꯕ ꯃꯤꯀꯨꯞꯇꯣ ꯇꯁꯦꯡꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯋꯦꯂꯔꯤꯁꯤ ꯎꯕ ꯀꯥꯟꯗꯅꯦ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯖꯨꯋꯦꯂꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯖꯨꯋꯦꯂꯔꯤꯁꯤꯗ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯐꯖꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯕꯗꯣ ꯑꯗꯣ ꯃꯥꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄ ꯀꯥꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯄꯨꯔꯥ ꯒ꯭ꯂꯣꯕꯦꯜꯂꯤ ꯀꯣꯏꯔꯦ ꯖꯨꯋꯦꯂꯔꯤ ꯗꯤꯖꯥꯏꯟ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯔꯨꯔꯦ ꯇꯧꯕꯇꯕꯨ ꯁꯤꯒꯤꯗꯤ ꯌꯥꯝ ꯊꯤ ꯌꯨꯅꯤꯛ ꯑꯣꯏꯅ ꯍꯥꯏꯔꯒꯀꯣ ꯐꯖꯅ ꯃꯥꯅꯁꯨ ꯌꯥꯝ ꯉꯥꯎꯅ ꯄꯨꯡ 2-3 ꯍꯦꯟꯅ ꯐꯝꯃꯤꯟꯅꯩ ꯖꯨꯋꯦꯂꯔꯤꯁꯦ ꯉꯁꯥꯏ ꯃꯥꯅ ꯃꯉꯛꯇ ꯑꯃꯨꯛ ꯁꯤꯖꯜꯂꯤ ꯃꯈꯨꯠꯇ ꯑꯃꯨꯛ ꯌꯦꯠꯁꯜꯂꯤ ꯍꯥꯏꯗꯤ ꯃꯥꯅ ꯉꯥꯎꯕꯒꯤ ꯐꯖꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯈꯤ ꯑꯗꯣ ꯌꯥꯔꯒꯗꯤ ꯃꯨꯝꯕꯥꯏꯗ ꯍꯥꯡꯗꯣꯔꯛꯑꯣ ꯀꯥꯏꯅ ꯍꯥꯏꯗꯦ ꯁꯖꯦꯁ ꯇꯧꯔꯝꯃꯦ ꯃꯅꯤꯄꯨꯔꯗ ꯂꯥꯞ ꯂꯩꯕꯁꯦ ꯃꯣꯏ ꯄꯥꯝꯗꯦꯕ ꯃꯨꯝꯕꯥꯏꯗꯒ ꯅꯛꯁꯜꯍꯜꯂꯤꯉꯦꯕ ꯇꯁꯦꯡꯅ ꯁꯖꯦꯁ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏꯅ ꯉꯝꯗꯕꯩ ꯋꯥ ꯈꯤꯇꯅꯦꯕ ꯁꯨꯃꯥꯏꯅ ꯅꯪ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯨ ꯀꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯒꯨꯝꯕ ꯁꯖꯦꯁꯟ ꯄꯤꯔꯝꯃꯦ ꯑꯗꯣ ꯐꯔꯦ ꯌꯥꯝ ꯍꯧꯖꯤꯛꯀꯤ ꯀꯦꯁ ꯃꯦꯃꯣ ꯅꯝꯕꯔ 137ꯗꯒꯤꯅ ꯀꯦꯁ ꯃꯦꯃो ꯅꯝꯕꯔ 900 ꯐꯥꯎꯕꯒꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯑꯣꯠꯇ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡ ꯄꯟꯊꯥꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯐꯩꯔꯦꯟ ꯌꯧꯁꯜꯂꯛꯑꯦꯀꯣ ꯐꯩꯔꯦꯟꯁꯤꯗꯤ ꯗꯣꯡ ꯃꯈꯣꯟ ꯑꯁꯤ ꯂꯝꯕꯤꯁꯦ ꯌꯥꯔꯣꯏꯗꯕꯅꯦꯕ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯒꯗꯕ ꯂꯩꯒꯦ ꯕꯣꯔ ꯀꯩꯅꯥ ꯀꯔꯤꯒꯨꯝꯕ ꯂꯥꯛ ꯇꯥꯔꯒꯗꯤ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯏꯆꯜ ꯅꯠꯇ꯭ꯔꯒ ꯏꯆꯦ ꯑꯃ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯃ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯃꯃꯥ ꯃꯄꯥ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯃ ꯂꯥꯛꯑꯦ ꯈꯜꯂꯁꯦꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯕꯥꯇꯣꯟꯒ ꯎꯠꯂꯀꯥꯟꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯌꯥꯕ ꯂꯩꯒꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯣꯐꯔꯁꯦ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯣꯐꯔꯁꯨ ꯍꯥꯞꯁꯦ ꯈꯣꯠꯁꯦꯅ ꯑꯩꯈꯣꯏ ꯈꯟꯅꯔꯝꯃꯦ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯀꯩꯒꯨꯝꯕ ꯀꯁꯇꯃꯔꯁꯤꯅ ꯕꯥꯇꯣꯟꯒꯨꯝꯕ ꯄꯨꯔ ꯂꯥꯛꯑꯕ ꯃꯁꯥꯃꯛ ꯂꯨꯍꯣꯡꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯒꯦꯔꯥ ꯃꯆꯥꯒꯤ ꯑꯣꯏꯒꯦꯔꯥ ꯃꯁꯨꯒꯤ ꯑꯣꯏꯒꯦꯔꯥ ꯃꯥꯅ ꯕꯥꯇꯣꯟ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯄꯨꯔ ꯂꯥꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤꯁꯨ ꯑꯣꯐꯔ ꯂꯩ ꯑꯣꯐꯔꯗꯨꯒꯤ ꯃꯊꯛꯇ ꯑꯦꯗꯤꯁꯅꯦꯜ ꯑꯣꯐꯔ ꯑꯃꯨꯛ ꯄꯤꯔꯛꯀꯅꯤ ꯑꯦꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯕꯥꯇꯣꯟꯗꯨꯕꯨ ꯎ ꯇꯥꯔꯒꯗꯤ ꯕꯥꯇꯣꯟꯁꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯕꯥꯇꯣꯟꯒꯗꯤ ꯄꯨꯕꯤꯔꯛꯀꯅꯨꯀꯣ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯩ ꯑꯗꯨꯝ ꯊꯥꯅꯤ ꯍꯥꯏꯇꯥꯔꯦ ꯕꯣꯔ ꯀꯩꯅꯥ ꯍꯥꯏꯁꯤ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯈꯪꯉꯤꯗꯅ ꯅꯠꯇ꯭ꯔꯒꯅ ꯃꯆꯥ ꯂꯨꯍꯣꯡꯗꯣꯏꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯀꯔꯝꯕꯅꯣ ꯑꯅꯧ ꯑꯅꯧꯕ ꯍꯟꯗꯛꯀꯤ ꯁꯤꯖꯟꯁꯤꯗ ꯄꯨꯊꯣꯛꯄꯤꯒꯗꯣꯏꯁꯦ ꯁꯤꯖꯟꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯁꯤ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯆꯒꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯑꯦꯔꯥꯏꯚꯦꯜ ꯍꯥꯏꯇꯥꯔꯦꯀோ ꯑꯃꯅꯤ ꯑꯩ ꯎꯠꯆꯔꯛꯀꯦ ꯂꯥꯏꯐꯁꯤꯒꯤ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯔꯒ ꯁꯤꯁꯦ ꯀꯩꯁꯨ ꯃꯌꯥꯝꯅ ꯄꯨꯊꯣꯛꯅꯔꯝꯈꯤꯔꯣꯏ ꯁꯤ ꯗꯤꯖꯥꯏꯟꯁꯦ ꯅꯧꯅ 48 ꯑꯗꯨꯒ ꯇꯧ ꯑꯁꯤ ꯀ꯭ꯌꯨꯕꯤꯟꯁꯦ ꯑꯅꯤꯁꯦ ꯑꯝꯇ ꯄꯤꯔꯛꯎ
ꯒꯨꯝꯕ ꯂꯩꯕ ꯔꯥꯎꯟ 3 ꯑꯃ ꯄꯤꯕꯤꯔꯣ ꯁꯤꯁꯨ ꯅꯨꯄꯤ ꯃꯆꯥꯒꯤ ꯆꯦꯟꯗ ꯈꯔ ꯄꯥꯕ ꯌꯥꯝꯗꯕ ꯁꯅꯥ ꯌꯥꯝꯗꯕ ꯁꯅꯥ ꯌꯥꯝꯗꯕꯤꯗꯀꯣ ꯁꯨꯃꯥꯏꯅ ꯃꯃꯜꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯔꯦꯟꯖꯇꯣ ꯑꯝꯇꯪ ꯄꯟꯕꯤꯔꯣ ꯔꯦꯟꯖꯁꯦ ꯁꯤꯒꯤꯁꯦ 50K ꯃꯨꯛ ꯑꯗꯥꯏꯅ 50,000 ꯁꯤ ꯌꯦꯡꯕꯤꯌꯨꯅꯦ ꯁꯤ ꯅꯨꯄꯥꯒꯤꯀꯣ ꯀ꯭ꯌꯨꯕꯟ ꯆꯦꯟ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯂꯩꯕꯀꯣ ꯃꯌꯥꯝꯅ ꯅꯦꯒ꯭ꯔꯣ ꯆꯦꯟ ꯀꯥꯏꯅ ꯍꯥꯏꯕꯅꯦ ꯑꯁꯦꯡꯕꯗꯤ ꯀ꯭ꯌꯨꯕꯟ ꯆꯦꯟ ꯁꯤꯅ ꯅꯥꯝ ꯀꯣꯄꯤ ꯗꯕꯜꯅꯤ ꯅꯥꯝ ꯀꯣꯄꯤ ꯗꯕꯜ ꯂꯣꯟꯕ ꯑꯗꯨꯒ ꯋꯦꯠꯁꯦ ꯄꯨꯔꯥ ꯂꯥꯏꯠ ꯋꯦꯠ ꯑꯩꯅ ꯁꯤ ꯎꯠꯅꯤꯡꯉꯤꯁꯦ ꯑꯇꯩ ꯌꯦꯡꯕ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯍꯣꯂꯣ ꯑꯣꯏꯍꯟꯕꯩꯅꯦꯕ ꯃꯅꯨꯡꯁꯦ ꯍꯣꯂꯣ ꯑꯣꯏꯍꯜꯂ ꯁꯥꯕꯩꯅꯦꯕ ꯁꯤꯁꯦ ꯁꯟ 13 ꯆꯅꯤ 13 ꯈꯤꯇꯅꯦꯕ ꯑꯗ ꯁꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯣꯂꯣ ꯑꯣꯏꯍꯟꯗ꯭ꯔꯒꯗꯤ ꯁꯟ 60 70 ꯆꯪꯒꯅꯦꯕ सन 60 70 मुक चावगदबसिदा अखोइना सन 13 गा चनिंग 53 कितना साबनेब अदुगा सिसु अदु मोइसे फास्ट कुमना साबदि याद्रे मई मचु साबना तदि याद्रे अदा सिसिना सिसु सन 40 50 मुक सागदबा क्यून चेनेबा अखोइना मनुंग जे होलो हेलगा सन 13 गा चनिंग 3 साबने माना ओके सिसिमा हंदकी बोर्नगा सीबदगा फजरगदबा हाइ सरा याम दबिदा माने माने सना याम दबिदा हानगी थंनो मरी अखोइ स्वाइदगा लेबिसे होय सिसे तसिंग हारगदी सन 32 33 दुम ओयेबको मोइदुगा केनो सी ब्लिक्सन त पिबिरो लिक अमे त थंनो मरी दो पिरो थंनो मरी दो पिरो अदुम सिगिसे दुम सन 13 लेरिनेबा येमददि पिक्ट्रु पिक्पा पिक्ट्रु पिएबसे अदो सिनदि पोति चावनदि उरिने सिना चावन उरिनेबा कंपेयर तौब कांदगो सन 13 से स्वाइमु पिक्कदबसे सुम स्वाइमु चावन साबे वारी अदगी सिसु अदाइना सन 13 मथक आखनेबा सन 13 मथक से मनुंग से अखोइना होलो हेलगा सुमाइना चावन चावन लोइन पुथोरपे वारिंदा अदो सिसेना सुम मयामदा मसक तासनिंग बाइ तारे लाइफ पुदो चावला पुरा अनौबा होजिकान्दी सनासे चावना चावना सीबसे चटनारे हाइ माने माने हाइनगी पिक्ट्रु पिक्ट्रु सीबसे चटनाद्रे खजितंग सना खजितंग ओइरगा याम चावना ओहनबसे चटनायेबा माने माने अदो सिगी सुम नुंगाइबा लैरे अदुगा खुदोप कुंबा नुपाई खुदोप का नुपीगिसु खुदोप लोइबा लैगदोइने लैबा यारे मोंदा थिलेसे मोजो नाइट नेबा सुमाइना सीजन बकांदा सुमाइना मोजो नाइट ने ओके लम्ने अदुगा अदुम नुपाना हाइदि याम चावबमक सिनिंगदगसुको अदुम लेम लेमना पिक्तकना सीबा याबा याम हंगने होजिसे मयामना कमेंट हंगरे सना सनदा होजिकानसे क्या क्या पीरिगे ना हंगे सनदा मार्केट 25 पर 300 लay 25 300 अदो सही अखोइगी ओइना डिस्काउंट मयाम लay तारे डिस्काउंट मयाम लैगनी को डिस्काउंट लay हाइदुनसु मयाम अखोइ मफम से लाक्पिरकांदा डिस्काउंट दुगी करी डिटेल्स नो हाइबदो अदुसु फोंदोकसगे हाइबिबा सिसु फजे याम सफेयर ने सफेयर अखोइगी सन क्या श्रीलंकन सफेयर सिगिसे सिदि सन यामंगनी सन मरीगा सनिंग मंगा लुम लुम लाउन पोचे यही सिना रूबी ने ओके मयाम से नुपागी थी मयाम लेरेको अदु नुपीगिसु लेबा नत्रो नुपीगी मचा मचा लई सुम हाइफेट सुम उच्चारमनी को मैम लोई बोट पदी ngamba nate dana charok pa ma sinu pa gi lei na nupi gi leong san pi yawe sidi anam mana nupi sidi pi gi smai to bulai se su lei gi sidi naksan biro ne smai to ba se su ko se crown another design success common oig sigumba crown si bakanda sumaina se apoi nupai khut oi bai saw bai chang da bai wan nupi da di pic through pic sat da singa phajagi doi ne ha adai nupi gi macha macha si focus to biro sumaina to ba andagi sumaina to ba cham cha da adum sankhai sangi yaam leire adum laaga yengbi bina nuai ni video budi ko mane
lik tay kai dagi khudo atopa su mayam hang bi rei ye ya mado lai ba anoba item mayam yaure hai ba sibudi dum clear oi re ko sida su lai re lik mayam makhal mayam lai ko demo tawraga demo utlaga hai tar mayam lak bi mayam sin lai ba ya na ba mong da new arrival आता नहीं comment น้ำไหลเนี่ยมันป่าไม่ได้ตรงไหนตรงมาเลยชนะสิเลยเรียนจนเลยนักควายตะกี้ตาไงกับไอ้ตัวมันโดนได้ไง वहाँ लेकिन जुड़ी लाखरी भाई नहीं ลากคือไม่เนี่ยลากการทำตั้งขนาดนี้ ला दी नहीं โอ้เพื่อนสิน้องส่งไปยาแต่ไม่ใช่เลยครับ มาเนี่ย เพื่อนสิโอเคต้องปัดทบใจกันอย่างหน่วยว่ากับเมนต้องอีกหรือเปล่าสุดสุดเลยที่จะทำอะไรเดี๋ยวปีเล็กเนี่ย दुम ले ये स्वाइने मखमत है अदो सी नेकलेस सी लो उलो อะไรมายังเทกินตาเอ้ยมาตากเลย सी नेकलेस से नेकलेस अपाक पने कोई खुद का ये नाว่าखुदों अहुम मरी पाक पर नेकलेस ने बा सी सन निपान का की नेकलेस ने โอเคตั้งดี reasonable โอ้ยให้นะดุม in favor of ดุมให้ไปยาวเออันนู้นไม่เอาดุมสิที่มันนี่พูดกี่คุยกันให้นี่ business สามารถตัวตาก็ดีขณะกูมา business ตัว support ตัววินิงบ้าดูตัวรีบัคเคอร์สิ support ตัววินิงบ่อยตาดิดุม support ตัวมันเอาไปกี่ดุมจันนบีดุมเลยดูก็ support ตัวนึงตัวบ่อยตาดิ sometimes ดุมขัดตั้งดุม feedback ดุมปีบัดุมยาวอีกกว่าดุมก็สุดท้ายดิ business สำหรับตาดิ positive feedback negative ก็สุดท้าย feedback ดิ ไม่ ก็ ดีกว่า สุดท้ายดิไม่หมดผมบอกคน อันนั้นเขาสิกี้ negative feedback พี่ต้องตั้งหลักพี่ยามไปมันหนักซึ่งต้องอุ่นอะไรกันก็เริ่มมาสนานโลบีเกให้บโน offer do ไอ้ดีเขาสิปีดิบ offer เซลสิลูกหงไม่ offer สุดเลยเด้อดมมา single ลอยตาดิลูกหงไม่มาตั้มตาบัตรตัวนู้นปูหลักพี่รอไต่กำมันเรียนสุดได้ที่เห็นตาเนาะปีเดือนนี้ให้ไว้ announcement สิมาสุดเลยเด้อนักกินลูกหงปันทากีก็ अदो स्माइल हम भी रसोई रेट की मतंग से अखोई मैदान में रिपोर्ट ले ही नहीं बा अदो मैदान में दा तंग हम भी रगा रेट से อันนั้นสักที่อุจจาระสักที่อุจจาระสบายให้พี่บอกก่อนเลยเรียนจวยเลยสิยามตั้งงี้กับไอ้ตัวตั้งประหงประเกยตั้งไปอยู่จังไงเสียจังกันนี่ ต้องเตียวเดียว ตั้งให้พอดีอันนี้ปวดที่ยามพะเจย์บอกว่าไอ้มาเกี่ยอินสตาเพจตะกี้ปวดสิอุระก็เรียลละไอ้ยังมาตั้มเนี่ยยามพะเจย์ไอ้ปั๊มจะตั้งน้ำมาเลเซอร์เลย value for money โอ้ยหันคำบีบให้ดี quality ให้มันสุดเลยแต่นะหงไงให้ก็ป้ามันต้องพังเด็กก็ดีกันโดนนี่นะจ๊ะมันตัว worth it เนี่ยให้จะนี่ไงตัวมันยามสุดลักพิโอ service ยามพะเจย์โน้ตจะตัวโน้ตดีไซน์ยามพะเจย์ ประชาชนหันมาตาหันเลยมวยเสียอะตรงนี้สิกี้lucky winner ดอกอะดูดับปีกันตัวริบะไอ้ดีLarian Jewelers กี้ customer สิ่งที่มารักตาไอ้ดี around say 800 customers มุกนี่ก็หัวจิอดตัวสิ137 case memo number ตะกี้900 case memo number บ่าวกี้ lucky draw นี่หัวจิอดกันตัวสิก็อะดู lucky winner อามาจิงขลักกันตัวนี้สิได้เลยบ่า digit สิ่งเสดิจิตสิ่งที่ตั้งมัมจิงทุ่งตั้งยืนหันมินาสิกันดิจิตยาวอีกสิ่งที่ไกลโน้ตตั้งติงทุ่งยืนหันมินา से zero देगी 9 बुक हाँ पे 0 ยาวเลย सिन zero น้ำ ने ต้องมาปั้นทำอยู่ตัว0ยาวเลย0ยาวเลย सिन 9 no 9นั่นเตะยามาดู6ไว้ตัวนี้ 6 हो जाने 6ยาวเลยอะดูก็วันยาวเลยวัดไปยาววัดแล้วก็ที่ให้พี่เราก่อนแม่ไอ้หนุ่มสุดมีอย่างสินใจกันนะให้ดีมาอย่างกินแต่มันจะ transparency เลยนะทักษิณตัวนึงไงบ่แล้วคิดว่าเนี่ยขังกันปัญหาก็คุซุมุซุตัวเราฉันไม่ต้องปามเดียวก็ number 7ก็มีน้ำไหลก็ยังบ่เลยเรียนจอยเลสนะควายที่กิสนาอภับปีบัดtop 1ได้เลยเลยเรียนจอยเลสไฮดีส top 1ได้ก็ยังนี่ที่ก็มีเปลี่ยนก็มีสิมาดีดมไอ้เห็นบอกเพิ่มปีบีเบียร์เลยโพสิทีฟฟีดแบ็กยามารู้นี่กว่าคุยมาเซ็นโอ้โหคุยมาเซ็นโปรโมทตรงนั้นไปยามารู้นี่9 number 9ยังno 9ที่มาค่าจริงกันได้ไหมค่าจริงกัน खोलो से हम पे เขาจะเช็คตัวเขาจะพัฒนาอันนี้ยามมาเสียคุยแมเนเจอร์นี่ก็ยามมาเสียนะเขาชี้แกก็เอาหมวยตัวนั้นเลยโอ้ยกักตาก็คือเราละมวยเหรอนั่นแหละเราไปย้อนกันแต่มาฆ่าแต่จริงกันแต่ว่า อันนี้จริงจะลगे 9 ใช่นะสมัยนะอันนี้จริงเป็นนะ9เลยสิโอ้ยอายามาตัวอยากเลยสิเลยจ้ะไลฟ์ทารีกันดาวิดพูดด้วยกันตั้งแต่พูดใจไลฟ์ทารีก็시기네 아우지 디지털 9 오케이 다 그랬고 아떼디 9 just my no thing 그래 오케이 number 9 야 그래 아시 9 야 그래 나도가 걔노나 6 등 찡 그래
ꯑꯗꯣ ꯂꯥꯛꯄꯤꯔꯤꯕ ꯀꯁꯇꯃꯔꯁꯤꯡꯁꯤꯗꯁꯨꯅꯦ ꯑꯗꯨꯝ ꯈꯪꯒꯠꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯃ ꯄꯤꯁꯦꯕ ꯔꯦꯟꯗꯝꯗ ꯂꯥꯛꯄꯤꯕꯅꯤꯅꯅꯦ ꯁꯤꯅ 4 ꯂꯩꯔꯦ 4 ꯇꯧꯔꯦ ꯑꯋꯥꯠꯄ ꯗꯤꯖꯤꯠ ꯍꯥꯏꯕꯤꯔꯛꯎꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯁꯤ ꯋꯤꯠꯅꯦꯁ ꯑꯣꯏꯕꯤꯌꯨꯀꯣ ꯅꯝꯕꯔ 3 ꯌꯥꯔꯦ ꯂꯩꯔꯦ ꯂꯩꯔꯦꯟ ꯖꯨꯋꯦꯂꯔꯁ ꯁꯅꯥ ꯐꯕ ꯌꯥꯝ ꯄꯤ ꯅꯝꯕर 2 ꯐꯥꯔꯁꯇꯨꯗꯤ ꯐꯥꯔꯁꯅꯦ ꯍꯥꯏꯔ ꯑꯗꯨꯝ ꯄꯤ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯁꯦꯀꯦꯟꯗꯤ ꯁꯦꯀꯦꯟꯅꯦ ꯍꯥꯏꯔ ꯑꯗꯨꯝ ꯄꯤ ꯇꯥꯕꯅꯤ ꯁꯤ ꯅꯝꯕर 8 ꯂꯩꯔꯦ ꯑꯣꯀꯦ ꯅꯝꯕर 8 ꯂꯩꯔꯦ ꯂꯛꯀꯤ ꯑꯣꯏꯕꯤꯔꯣ ꯁꯦꯄꯤꯅꯤꯡ ꯂꯛꯀꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯗꯣ ꯔꯤꯁꯤꯠꯇꯨ ꯃꯥꯡꯍꯟꯕꯤꯒꯅꯨꯀꯣ ꯂꯩꯔꯦꯟ ꯖꯨꯋꯦꯂꯔꯁꯀꯤ ꯑꯦꯅꯤ नंबर 5 ꯍꯣꯏ ꯀꯁꯇꯃꯔ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯔꯤꯁꯤꯠ ꯃꯥꯡꯍꯟꯕꯤꯒꯅꯣꯕ ꯀꯩꯒꯤꯅꯣꯗ ꯑꯗꯣꯝꯒꯤ ꯃꯃꯤꯡꯁꯦ ꯔꯦꯖꯤꯁꯇꯔ ꯇꯧꯔ ꯊꯝꯗꯣꯏꯅꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯀꯌꯥꯔꯛꯅꯦꯕ ꯌꯥꯝꯅ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯣꯠꯇꯣꯏꯁꯦ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ 3ꯂꯛ ꯇꯧꯔꯝꯃꯦ ꯑꯗꯣ ꯆꯍꯤ ꯑꯃꯗ 4ꯔꯛ ꯇꯧꯁꯦꯅ ꯇꯥꯔꯒꯦꯠ ꯇꯧꯅꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯉꯁꯤ ꯂꯥꯛꯏꯕ ꯀꯁꯇꯃꯔꯁꯤꯡꯁꯤꯒꯤꯁꯨ ꯃꯊꯪꯒꯤ ꯇꯔꯟꯗꯗꯤ ꯂꯛꯀꯤ ꯗ꯭ꯔꯣꯗ ꯌꯥꯎꯔꯛꯄꯒꯤ ꯐꯤꯕꯝꯅꯦꯕ ꯂꯣꯏ ꯌꯥꯎꯔꯛꯀꯅꯤ ꯁꯤꯌꯣꯔ ꯑꯣꯏꯅ ꯌꯥꯎꯔꯛꯑꯗꯕꯅꯤ ꯍꯣꯏ ꯃꯌꯥꯝ ꯆꯤꯡꯅꯕꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣꯀꯣ ꯑꯩꯁꯨ ꯂꯩꯖꯔꯤ ꯑꯗꯨꯒ ꯀꯁꯇꯃꯔ ꯃꯌꯥꯝ ꯑꯃ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯋꯤꯠꯅꯦꯁ ꯑꯣꯏꯕꯤꯔꯤꯀꯣ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯄꯤꯕ ꯔꯦꯟꯗꯝ 이때만 कई ꯂꯝꯗ वीडियो ꯍꯧꯖꯤꯛꯇ ꯂꯥꯛꯄꯤꯕꯅꯤꯀꯣ ꯊꯥꯡꯒꯦꯄꯜꯂꯤ ꯂꯥꯛꯄꯤꯕꯅ ꯀꯧꯔꯛꯄ꯭ꯔꯥ ꯀꯧꯇꯦ ꯑꯩ ꯄꯣꯠ ꯅꯪ ꯌꯦꯡꯒꯦ ꯂꯥꯛꯄ ꯑꯗꯨꯗꯤ ꯂꯩꯕꯤꯌꯣꯕ ꯍꯥꯏꯗꯤ ꯂꯣꯇꯔꯤ ꯇꯧꯗꯣꯏꯁꯦ ꯄꯕ꯭ꯂꯤꯛꯀꯤꯅꯦ ꯄ꯭ꯔꯖꯥꯒꯤꯅꯦꯕꯀꯣ ꯏꯇꯩ ꯃꯣꯏꯁꯨ ꯃꯊꯪꯒꯤ ꯂꯛꯀꯤꯗ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯆꯤꯡꯅꯕ ꯂꯩꯔꯕ ꯑꯗꯨꯝ ꯅꯣꯏ ꯇꯧꯏꯁꯤ ꯂꯥꯜꯂꯤ ꯇ ꯍꯥꯏꯔꯛꯑꯣꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯐꯖꯅ ꯈꯪꯉꯦꯀꯣ ꯑꯗꯨꯒ ꯃꯥꯏ ꯁꯅꯥꯁꯦ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯤꯁꯦ ꯍꯣꯏ ꯗꯥꯕꯤꯖꯣꯒꯤ ꯁꯅꯥ ꯉꯥꯛꯇꯅꯦ ꯁꯤꯔꯤꯁꯦ ꯍꯥꯏꯗꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯉꯁꯦ ꯁꯤ ꯅꯝꯕꯔꯈꯩꯁꯨ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯦꯀꯣ ꯏꯇꯩꯃꯅ ꯑꯃ ꯂꯧꯈꯠꯄꯤꯕ ꯌꯥꯏ ꯉꯁꯤ ꯑꯍꯥꯟꯕ ꯑꯍꯥꯟꯕ ꯂꯧꯍꯜꯂꯣ 이때마시 양 강내 이자노피 오더라 마세 이자노피 럭하든지 가는데 이자미 미자미 카이나래 왜 이자노피 럭하려지 ꯂꯧꯍꯜꯂꯣ 야데 이자노피 럭하려 이마스 찍나요 봐 올로 미루셜로 나비 주고 탁탁한 걸로 미루셜로 이때 미루셜로 미루셜로 예스 야래 아빠 한번 컴비로 야래 야래 hàng đô digit number kya no yeng si chano pi bag to payo ne nang su digit kya no yeng si digit number 9 hana khale 9 oi do ne 9 ngasai do kai no paw na tro ya ba 900 900 phone ne 900 paw ba yeng ase Yeng mathang khangala pa yeng ase mathang khangala pa sida kari yumba disqualify chat la ba doi tari 9 se abe manang abe manang amuk khana khangalo 0 lakh tagadi 9 se hapsangani kai no 9 gi digit lai se ama khatane ba cha se mutang pi se ba mai lucky winner oi ba ko 0 khangala di ma madau lai doi ni 7 lakh lai doi 9 se hapsala se yamba hapsala se CDM hapsala se 9 se hapsala se pula hapsala se kai no 9 da cha so tang pi se 900 khatane mo ngone pi se yam low oi hai tare ko hapsala se tasala hapsala se mathang ang tang la pi cha no pi ya cha no pi kai na mo khanglo lo 7주 합쳤네 아 합쳤로 래 합쳤 막고 때 아무 놓고 아무 놓고 khangalo 이행하가 넣으러 봐 야 7 7 파워 그래 700 something 한다 끼시디 소이드나 럭키 위너 오이동 말이 오이동 말이. 아이 손나 간다 아이 오이나 말자 아코기 이때 마세 삭디 올라로이 삭 올라로이 아동 파이컬로 이행답니다 미루 샬라가 야래과 손나 간다 카운터를 라 카운터를 샬라 아코이 랜덤 아라이바 마 럭커자버니 고 사이드기야 7 라이크라버니 7 라이크래 마탕기 부컬레이세 이행시 5 75 valid 오이도니까 valid 오이도는 에이 마판데기 럭키 위너랑 딱 럭커 톰 다 하도 비요 마판데기 부컬라게 마판데기 럭키 위너랑 딱 다비주 락비요 아이디 얌나 prestigious 오이바 위너네바 럭컬라가도 에이 파게바 가리 토락 파치라 딱 가리 토락 코이 파세 콩을 아이스 파 네 코이 콩락바디 코이 마센 하이너버네 한 칸기바 수야예바고 코이 그 노이나 사이클구마 토락바 사이클구데 마 작크랭 아땅 이행세 야야야 이행세 가리 토락바 사이클 토락바 마탕 사이드리 좀 파 야리네 셀 따리 세디야 코이나 오이다 빠다 따우데도 칸게 마라 럭키 위너를 잉할로 세바고 오케이 빠붕가 말라에 빠붕가 말라에 빠붕 진짜 시카라 마시 워킹 라이세 짭짭 라이 빠붕 세고 아이 빠붕이 싹 낙사게 해도가 럭키 위너 시 강가라 이번 디지스나 럭키 위너 오이가도이니까 마네 아부아 워킹 잡히로이라 아봉 수마이 떠우버네 ꯑꯩꯈꯣꯏ ꯑꯁꯤ ꯗꯨꯀꯥꯟꯁꯦ ꯃꯣꯏꯒꯤ ꯃꯗꯥꯎ ꯌꯥꯕ ꯃꯤ ꯑꯃ ꯂꯧꯈꯠꯆꯒꯦ ꯇꯧꯕ ꯄꯥꯕꯨꯡꯅ ꯃꯇꯦꯡꯇꯪ ꯄꯥꯡꯕꯤꯔꯝꯃꯣ ꯃꯁꯤꯡ ꯑꯃꯈꯛꯇꯪ ꯂꯧꯈꯠꯄꯤꯌꯣ ꯁꯤꯗꯩ ꯆꯦ ꯑꯃ ꯈꯤꯇꯪ ꯂꯧꯈꯠꯄꯤꯔꯝꯃꯣꯕ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯇꯦꯁ ꯀꯨꯟꯖꯒꯤ ꯁꯣꯔꯁꯤꯡ ꯀꯩ ꯂꯝꯗ ꯋꯥꯀꯩꯊꯦꯜ ꯈꯥꯝ ꯂꯩꯀꯥꯏ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯩ ꯁꯤꯗꯩꯅꯤ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯔꯛꯎꯔꯥ ꯊꯣꯛꯆꯣꯝ ꯕꯦꯖꯤ ꯁꯤꯡ ꯀ꯭ꯋꯥꯏꯊꯦꯜ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯂꯩꯇꯦꯀꯣ ꯉꯁꯤ ꯎꯅꯔꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ
ꯎꯅꯗ꯭ꯔꯤꯀꯣ ꯎꯅꯗ꯭ꯔꯤꯕ ꯑꯗꯣ ꯑꯃꯈꯛꯇꯪ ꯂꯧꯈꯠꯄꯤꯌꯨꯅꯦ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏ ꯁꯤ ꯗꯨꯀꯥꯟꯒꯤꯅꯦꯕ ꯑꯃ ꯍꯥꯡꯗꯣꯛꯄꯤꯌꯨ ꯄꯥꯕꯨꯡꯅ ꯍꯥꯡꯗꯣꯛꯄꯤꯌꯨ ꯃꯁꯤꯡ ꯀꯌꯥ ꯗꯨꯀꯥꯟꯒꯤ ꯂꯛꯀꯤ ꯗꯤꯖꯤꯠ ꯀꯌꯥ ꯌꯥꯎꯒꯦꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝꯗ ꯖꯤꯔꯣ ꯂꯩꯔꯦ. ꯀꯩꯅꯣ ꯇꯧꯔꯒ ꯖꯦꯔꯣ ꯖꯦꯔꯣ ꯂꯩꯈ꯭ꯔꯦ ꯄꯥꯕꯨꯡ ꯁꯅꯥꯒꯨꯝꯕ ꯂꯩꯅꯤꯡꯕ ꯑꯣꯏꯇꯥꯔꯁꯨ ꯂꯥꯛꯄꯤꯌꯨ ꯍꯣꯡꯅ ꯄꯤꯅꯤ ꯍꯥꯏꯔꯤꯌꯦ ꯄꯥꯕꯨꯡꯒꯤ ꯉꯁꯥꯏꯒꯤ ꯇꯥꯃꯣ ꯃꯁꯛ ꯈꯪꯕꯤꯔꯦꯀꯣ ꯈꯪꯖꯩ ꯂꯥꯛꯄ ꯈꯪꯖꯩ ꯃꯇꯝꯗ ꯑꯩ ꯍꯣꯡ ꯄꯤꯕꯤꯔꯣ ꯄꯥꯕꯨꯡꯁꯨ ꯈꯪꯖꯩꯗ ꯍꯥꯏꯐꯦꯠ ꯎꯅꯩꯌꯦꯕ ꯑꯗꯨꯝ ꯅꯪꯅꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯔꯦ ꯖꯤꯔꯣꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯃꯈꯛꯇꯪ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯂꯛꯀꯤ ꯋꯤꯅꯔ ꯌꯦꯡꯉꯨꯔꯁꯦ ꯍꯣꯏ ꯍꯣꯏ ꯖꯤꯔꯣ ꯈꯟꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯝꯕꯤꯗꯒꯤ ꯂꯧꯈꯠꯆꯕꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯇꯧꯏ ꯌꯥꯝ ꯁꯦꯡꯅ ꯄꯥꯡꯊꯣꯛꯆꯩ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯎꯍꯟꯖꯕꯅꯤ ꯂꯥꯏꯚꯅꯦ ꯊꯥꯖꯔꯤꯁꯦ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯛꯀꯤ ꯋꯤꯅꯔ ꯖꯤꯔꯣꯁꯦ ꯀꯅꯥꯅꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯣ ꯖꯤꯔꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝꯕ ꯑꯝꯇꯪ ꯃꯤꯡꯗꯣ ꯆꯤꯡꯈꯠꯄꯤꯔꯣ 750 ꯆꯤꯡꯈꯠꯄꯤꯔꯣ ꯃꯤꯡꯗꯣ ꯑꯝꯇꯪ ꯑꯦꯅꯥꯎꯟꯁ ꯇꯧꯔꯁꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯉꯥꯏꯈꯣꯀꯣ ꯁꯤ ꯅꯞꯁꯜꯂ ꯊꯝꯕꯤꯔꯣ ꯁꯤ ꯂꯩꯔꯦ ꯗꯥꯎ ꯌꯥꯕ ꯅꯝꯕꯔꯅꯤ 750 ꯃꯁꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯗꯤ ꯄꯋꯥ ꯑꯍꯨꯝꯅꯦꯕ 750 ꯑꯣꯀꯦ ꯅꯦꯟꯁꯤ ꯈꯨꯔꯥꯏ ꯌꯥꯝꯅ ꯐꯣꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯌꯣ ꯋꯥꯔꯤꯗꯣ ꯂꯛꯀꯤ ꯋꯤꯅꯔ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯣ ꯑꯝꯇꯪ ꯄꯤꯁꯤ ꯃꯍꯥꯛꯀꯤ ꯔꯦꯁꯄꯣꯟꯁ ꯑꯝꯇꯪ ꯇꯥꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯉꯝꯃꯨꯗꯕ ꯌꯥꯎꯔꯤ ꯆꯍꯤ ꯑꯃꯗ ꯁꯤꯒꯨꯝꯕ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯃꯔꯤꯔꯛꯅꯦ ꯇꯧꯗꯣꯏꯁꯦ ꯍꯟꯗꯛꯀꯤꯁꯤꯗ ꯑꯃꯈꯛꯇꯪ ꯍꯧꯗ ꯉꯥꯏꯔꯤꯀꯣ ꯑꯍꯨꯝ ꯋꯥꯠꯂꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯆꯅꯤꯡ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯁꯅꯥ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯂꯧꯕꯤꯕ ꯃꯇꯝꯗ ꯃꯌꯥꯝ ꯀꯩꯔꯥꯛ ꯃꯆꯥ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯂꯧꯕꯤꯕ ꯃꯇꯝꯗ ꯈꯨꯗꯣꯞ ꯃꯆꯥ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯂꯧꯕꯤꯕ ꯃꯇꯝꯗ ꯂꯩꯔꯦꯟ ꯖꯨꯋꯦꯂꯔꯁꯀꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗ ꯆꯪꯗꯣꯏꯅꯦꯕ ꯑꯗꯣꯝꯒꯤ ꯅꯝꯕꯔꯁꯦ ꯔꯤꯡ ꯆꯠꯄ ꯌꯥꯝꯕ number 1930, issued by Ministry of Home Affairs. ꯂꯛꯀꯤ ꯋꯤꯅꯔꯁꯅ ꯍꯔꯥꯎꯕꯗꯣ ꯇꯥꯁꯦꯕ ꯍꯔꯥꯎꯕ꯭ꯔꯥ ꯀꯞꯄ꯭ꯔꯥ ꯑꯗꯣ ꯌꯦꯡꯁꯦ ꯍꯜꯂꯣ ꯃꯦꯝꯁꯦ ꯅꯦꯟꯁꯤ ꯈꯨꯔꯥꯏ ꯀꯣ ꯃꯦꯝꯁꯦ ꯂꯩꯔꯦꯟ ꯖꯨꯋꯦꯂꯔꯤꯗꯒꯤ ꯄꯣꯠ ꯂꯩꯕꯤꯈꯤꯕ ꯂꯩꯕ꯭ꯔꯣ ꯑꯩ ꯅꯤꯡꯊꯪꯗ ꯂꯩꯕꯗꯤ ꯃꯥꯜꯂꯦ ꯀꯩꯅꯣ ꯁꯅꯥ ꯑꯣꯏꯅ ꯏꯌꯥꯔꯤꯡ ꯑꯃ ꯂꯩꯒꯤꯒꯨꯝ ꯇꯧꯋꯦ ꯑꯣꯀꯦ ꯃꯦꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯇ꯭ꯔꯤ ꯇꯧꯅꯤꯅ ꯍꯥꯏꯕꯗꯨ ꯃꯦꯝ ꯍꯥꯏꯐꯦꯠ ꯈꯪꯕꯤꯕ꯭ꯔꯥ ꯃꯦꯝꯒꯤ ꯀꯦꯁ ꯃꯦꯃꯣ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏꯅ ꯂꯣꯇ꯭ꯔꯤ ꯇꯧꯕ ꯀꯥꯟꯗ ꯃꯦꯝꯗ ꯐꯥꯎꯔꯦꯕ ꯅꯣꯏꯁꯦ ꯂꯥꯏꯔꯦꯟ ꯖꯨꯋꯦꯂꯔꯤ ꯍꯥꯏꯁꯦ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤꯗꯨꯔꯥ ꯃꯥꯅꯦ ꯃꯦꯝ ꯑꯣ ꯑꯗꯨꯗꯤ ꯀꯩꯅꯣꯅꯦ ꯀꯩꯔꯥꯛ ꯂꯩꯕꯗꯨꯗꯤ ꯑꯗꯨꯗꯤ ꯀꯩꯔꯥꯛ ꯂꯩꯈꯤꯕꯩꯔꯣ ꯃꯦꯝ ꯑꯣꯀꯦ ꯃꯦꯝ ꯀꯩꯔꯥꯛ ꯂꯩꯕꯗ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯤꯕ ꯌꯥꯕ ꯁꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟ ꯑꯃ ꯃꯦꯝꯅ ꯐꯥꯎꯔꯦ ꯁꯤ ꯁꯤꯡꯖꯃꯩ 316 ꯂꯥꯏꯚ ꯊꯥꯔꯤꯕꯅꯦ ꯃꯦꯝ ꯆꯪꯉ ꯌꯦꯡꯕꯤꯌꯨꯅꯦ ꯌꯥꯝ ꯃꯥꯜꯂꯦ ꯃꯥꯟꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯃꯦꯝ ꯁꯦ ꯏꯇꯩꯃ ꯑꯩ ꯃꯈꯣꯟꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯁꯤꯡꯖꯃꯩ 360ꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚ ꯊꯥꯖꯕꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯕ ꯏꯇꯩꯃꯅ ꯋꯥ ꯉꯥꯡꯉꯤꯁꯤꯁꯨ ꯑꯗꯨꯝ ꯃꯈꯣꯟꯁꯦ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯅꯦꯕ ꯑꯗꯣ ꯏꯇꯩꯃ ꯑꯝꯇꯪ ꯉꯥꯏꯍꯥꯛꯇꯪ ꯊꯥꯖꯕꯤꯗ꯭ꯔꯒꯗꯤ ꯆꯪꯉꯒ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣꯕꯀꯣ ꯂꯥꯏꯚ ꯊꯥꯔꯤꯕꯗꯣ ꯑꯗꯨꯒ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯍꯌꯦꯡꯃ ꯑꯗꯨꯝ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯉꯁꯤꯃꯛ ꯂꯥꯛꯄꯤꯒꯦꯁꯨ ꯌꯥꯔꯦ ꯏꯇꯩꯃꯅ ꯍꯥꯏꯗꯤ ꯀꯦꯁ ꯃꯦꯃꯣꯗꯣ ꯀꯩꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯃꯦꯃꯣꯗꯣ ꯃꯥꯡꯉꯝ ꯇꯥꯔꯦ ꯀꯃꯥꯏꯅ ꯑꯗꯣ ꯀꯩꯅꯣ ꯀꯩꯔꯥꯛꯇꯨꯃꯗꯤ ꯄꯨ ꯂꯥꯛꯄꯤ ꯇꯥꯔꯦ ꯑꯗꯣ ꯃꯦꯝ ꯃꯥꯡꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯣ ꯍꯥꯏꯖꯕꯅꯦ ꯅꯦꯟꯁꯤ ꯈꯨꯔꯥꯏꯅꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯑꯃ ꯄꯤꯕꯤꯔꯒ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯌꯥꯔꯦ ꯑꯙꯥꯔꯒꯨꯝꯕ ꯑꯃ ꯄꯥꯏꯕꯤꯔꯒ ꯌꯥꯔꯒꯗꯤ ꯀꯦꯁ ꯃꯦꯃꯣ ꯄꯨꯕꯤꯔꯛꯄꯅꯗꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯤ ꯃꯦꯝ ꯍꯥꯏꯗꯤ ꯀ꯭ꯂꯦꯝꯁꯦ ꯑꯅꯤ ꯁꯨꯅ ꯂꯥꯛꯁꯟꯗꯅꯕ ꯃꯦꯝ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯝꯇꯪ ꯇꯧꯖꯔꯛꯀꯦ ꯁꯤ ꯌꯦꯡꯕꯤꯅꯕ ꯑꯗꯨꯗꯤ ꯂꯥꯏꯚ ꯆꯪꯉ ꯌꯦꯡꯕꯤꯔꯣꯅꯦ ꯃꯦꯝꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯥꯏꯚꯇ ꯍꯥꯟꯅ ꯌꯦꯡꯍꯧꯔꯣ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯑꯐꯥꯎꯕꯗꯣ ꯑꯝꯇ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯩꯅꯦ ꯐꯥꯎꯔꯤꯗꯣꯅ ꯁꯤꯡꯖꯃꯩ 360ꯒꯤꯗ ꯐꯅꯤ ꯃꯦꯝ ꯑꯗꯣ ꯀꯃꯦꯟ ꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯏꯚꯇ ꯃꯦꯝꯒꯤ ꯄ꯭ꯔꯥꯏꯁ ꯎꯠꯆꯔꯛꯑꯒꯦ ꯐꯅꯤ ꯊꯝꯖꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯅ ꯌꯥꯝ ꯍꯔꯥꯎꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯁꯨꯃꯥꯏꯅ ꯃꯤꯀꯨꯞ ꯑꯃ ꯀꯁꯇꯃꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯥꯏꯗꯤ ꯁꯅꯥꯁꯦ ꯌꯥꯝ ꯂꯦꯞꯁꯜꯂꯒꯁꯨ ꯍꯦꯛꯇ ꯐꯥꯎꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯅꯦ. ꯈꯖꯤꯛꯇꯪ ꯂꯧꯔꯒꯁꯨ ꯐꯥꯎꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦꯕ ꯂꯩꯇꯦ. ꯑꯗꯨ ꯁꯤ ꯃꯗꯥꯎꯒꯤ ꯋꯥꯅꯦꯕ ꯃꯗꯥꯎꯒꯤ ꯋꯥꯅꯦ. ꯀꯩꯔꯥꯛꯇ ꯐꯥꯎꯋꯦ ꯍꯥꯏꯁꯤꯅꯦꯕ ꯀꯩꯔꯥꯛ ꯆꯠꯅꯤꯡꯉꯅꯤꯔ ꯑꯍꯨꯝꯗ ꯑꯗꯣ ꯃꯊꯪꯒꯤ ꯂꯛꯀꯤ ꯋꯤꯅꯔꯁꯦ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯃꯊꯪꯒꯤꯁꯦ ꯃꯥꯔꯁꯇ ꯌꯥꯎꯁꯪ ꯃꯌꯥꯗ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯁ ꯊꯥ ꯃꯥꯔꯆ ꯁ꯭ꯋꯥꯏꯗ ꯆꯍꯤ ꯑꯃꯗ ꯃꯔꯤꯔꯛ ꯍꯥꯏꯕꯅꯤꯅ ꯊꯥ ꯑꯍꯨꯝ ꯀꯥꯟꯅꯔ ꯇꯧ ꯇꯥꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ. ꯑꯗꯨꯗꯤ ꯖꯨꯋꯦꯂꯔꯤ ꯂꯩꯔꯦꯟ ꯖꯨꯋꯦꯂꯔꯤꯗꯕꯨ ꯄꯣꯠꯁꯦ ꯂꯧꯕꯤ ꯇꯥꯔꯗꯤ ꯑꯗꯨꯝ
lucky winner อวยไว้จ้าสิยังวางไปว่านี่ วางไว้ว่านี่aduga mu အတော့ကတည်းက share တော့ဘယ်သူစီးပြီးတော့နေ pi ကို pi ငိုင်းလေ pi pi ni ngai le ne aduga price se mathang di sigum win taw ra ge စီးဖဇာရဲစီမခဆောက်ပါစေ sigum ga chaw wo de โอเคအတော့မယမ်နဆုနုစီဗီဒနာစမိုင်းနာ public ကိဒမတ်တာဟိုင်ဒီ customer စင်ကိဒမတ်ခန်ကြရကလေရန်ဂျဝလစနာမနီပူဒါအမှုတတောင်းနဒရီဘမုံဒါဂိဘဝေကတော့ဗီဒနာ lucky winner စခန်ကပ်ပြရကကွာမယမ်ကိဒမတ်တာခွေကြီး customer စင်စနာဟရောင်းနဘနုငိုင်းနဘအတော့ lucky ဘ customer စင်စေဟဲနေဟဲနာခွေပို့လိုင်းနင်းနနဘဟဲနေဟဲနာတဆန်နဘဟိုင်တာရဆေလိုနလေးဘဟိုင်စဒီစက်ခိနီခုဒတ်တနတနဲ့စနာဝဲလေဟောဘဟိုင်ဘစဒီမာဒီမတမတမ်ကြီးဟိုဇိဆန်နမ်ဒါဒီစင်ကွန်မငါယောခရဲစနာဝဲလေဆက်လို့ဘဟိုင်စဒီကာနာကဒွိနေဟိုင်ဘာအနော်စီကီစနာဝဲလေဆန်ဘဂီချနာဘီတမ်ဘီရီဘာတက်ပီရီဘာဒီလိုက်ရန်ဂျွယ်လက်စ်ကတင်ဘူဆူပူနင်းထောက်ပီဘိုအိနာမြန်မစီကီပရိုဂရမ်မစီဒါကမန်ဆက်ဆန်လိုက်ရန်ဂျွယ်လက်စ်ပတ်ခတ်ပီရီဘီနီစီတစ်စီမတာမတာနဆူခွေဖစ်ဘက်ကကသံဘီရမဒူကယမ်ဘာမနီပူကီမြန်ဟိုင်တာကစီဗီဒီယိုစီဘီဘီရီဘာမြန်ဒါမက်ဆေ့ဆမ်ဘာငါစီကီပရိုဂရမ်စီကီလိုရှယ်လပကီအိုအိနာကွာမက်ဆေ့မတ်ကသံဘီယို share taw gi sai share taw ko မယမ်ဒါမက်ဆေ့ဆမ်တိုင် tasengna hoi haidi sana lepsen ba sumai taw bo khot pase yam singna hai ga di thani gi halam man hoi manipur gi culture oina su tradition oina su leiram ba haidi khoi mahum gum khudop se haidi hoi gi mama na macha da pi ba macha na adu da khoi mum ji kai ba to hi di kai na haina ba huju buk lei di ko adu gi chanam train ji huju buk lei di ba ado si kana ba si kai no hai kan da ngasai gi sana gi value si di suppose ngasi sida lephoriba sana se mafam matamgi matungina adum magi value se double times triple times oidura baneba akoina pinga ya ma sana sanamda policing ni pan mapan tara sumai da hai mane ada matamdu da akoina mobile phone am leibu oise ba nataga television am leibu oise ba ko adu tardi adu ge potu di gadget sidi ngasagi matam matung ne value che handare ba sida tawgi ba sidi just in invest tawgi ba cha mane aduna sana lepson bigi lepson na we culture che ko manipur da leiram ba thai ge halaman akoi abu oi ge ram oi ge moina pesa se shampoo da tungsan hale tungsan la matung da shampoo gi pesa si yam akanda abuk si ke do no hanganang sana chani ngamani do ju lepson lo hai nyama nancy sinam comment lai ko yam harawi thagat chari leiren jewelry bu and singametry si bu su haina sida leire adongi itai ma hai ga da ichi ichan hai ga da kai no khangdre ko adomna power ba koi gi ayuk nung thil midang sinabada yam lemba yam ing law ba koi yam phajaba hai tare adugumba lik ni ko मैम सिदा लेरे को कोई चल इचे इतैमा करम बोय दोनो खंद्रे अदो सिदा लेरे दोंगी विनर ओइबगी प्राइस हाइ तारे अदो मथंगदसु अखोगी मैतैगी चटनबिदा कैराक था तारगदी कैराक तुर काखला चटली हाइबदो ngasiगी ngasiगी लोटरीसिना मयेक सेंगना उतली को कैराक तु याम गे याम मोइरा स्टेप अमदि का दोरे अदो ngasiगी सिगी स्टेप सिदी याम वांगे दाव याम कैराक ओइ हाइ तारे अदो क्वाक जटा नुमिता अरंग अराक लेप्सन बसे कानई फै हाइबसे मोंददी डबल टाइम्स ट्रिपल टाइम्स कानर माने माने मैम गी ओइने दी दाव याबै मथु दाव याबो ओरेसन होय 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 अदा सिगुम्बा लकी विनर क्या क्या मा पुथोपिदुना आइदी लाइव फब क्या क्या पुथोपे ले ज्वेलर्स हेने हेना चाखप ओरेसन हाइबा गुइस सिसु सिमै थ्री सिमै kai थमजगे याबो हना थागा चरी दोगा मथुंग तारकपा मैम कोई लॉटरी तारकपा लॉटरी गी ओइबा इवेंट क्या क्या मा सुले ज्वेलर्स सिंगना मखा ताना संदोपा ngamlaknabi damak मैम ना विश पिबिरमु हाइबा सिसु सिमै थ्री सिमै kai थमजबो लोइना लाइव सि मतांग टेंशन जगे याम बंग kan khurमिने से मैम